Arambai News Guwahati Manipuri Pao Tabiri Singbo Han Hanmakta da Chingangbam Suzitrani na Kurumjari Hosing a Sigi Samlapa Mariba Pao Sing Lobirase Ngasi Guwahati Manak Nak na Chandrapura Yamnamak Nungaitaba Todogama Tokre Chandrapurgi Digaru Thakurkusi Rail Line gi Surung Halingeda Kanghodana Lebak Nikairak Padagi Sinmi Taramu Hingna Pumsin Kre Makoigi Manungda Anidi Tawa Yaudraba Hakjangoina Punki Aduga Kanduna Putorakiba Miyoi Mangagi Manungdagi Marigi Pibam Yamnamak Lubudagi GMCH ta Kanna Laikanari Hojiksu Rescue Operation Kanna Changsili Paulo Bachatkiba Paumi Singi Mataktasu Lebak Ninkairakpadagi Paumi Singsu Asoga Panangki Hayeng Rahul Gandhi Assam da Lakadori Sibsagar gi Miyang Mifam wa Ngangani Adubu Mifam Pangtokadori ba boarding lampag asidi milising taramanga hena tinba yadabani Rahul Gandhi bu asumna okadori ba sigi maramlei maramdi mahakpu achouba luchingba amoina Congress na lobby dabadagini haina Minister Himanta Biswa Sarmana karemna rakre All Assam Manipuri Students Union Central Committee gi Inglisingani Kudmathoi Kulhumdoi term gi Thau Pugadaba Executive Sing Arang Wasak Lokre Silchar Manipuri Boys Hostel da Pangthokiba Wasak Lobgi Thoramda Nauna Khankraba Amsu Central Committee gi President Ngasepam Sanahal Amadi General Secretary Kabarbam Bikramjit na Luchingba Amsu Executive Committee gi Thobuba Thobubi Singna Wasak Lokhi Amsu Central Committee ex General Secretary Laishram Bir Kumarna wasak lohanki Thoramasida ex President Pangambam Nilakanta ex Vice President Oinam Manito namasung Fanjogbam Loknathna chingbasu saruk yaki Cultural Resource Center Silchar Rongpurna Jain Manipur Dance Academy Imphal ga khusamnaduna hokiba February amadagi Madurgram Gauranga Mahaprabhu Madopta Nat Sankirtan gi matangda chatharakiba numit 12 gi workshop ngasi loisinkhre Loishinbagi Thoramasida Center Asigi President Thongam Babahan MDC gi Chairperson Rina Singh JNMDA gi ex Pradhan Guru PH Iboton Singh Assam University gi Professor Dr. Rajen Singh amasung Dr. Dhiren Potharaba Professor KN Chan Advocate Ngangom Ramakanta KH Bir na Chingbana President Chief Guest amasung Ikai Khunnaningai oiba mithungsingoina daisa famki Jagoigi Oza Kundrak Pamani Malana Taramno Upagi Warol Piki Amadi Nat Cholomgi Oza Elangbam Chaubalna Laikidabada Minute Amatumina Leptona Awapa Fongdoki Thoramasida Nat Sankritangi Matangda Wafam Kaya Oza Singna Fongdoki Aroibada Nat Kyoba Thoram Amasu Pangtoki Assamgi Sagnariba historian scholar Huirem Madan Mohan Ngarang Masagi Mayum Kasar Mas Parada Laikidre Masagi Chahi Marfumari Sukre Huirem Madan Mohan Assam Manipuri Sahitya Parisad ki General Secretary Oirame Assam Manipuri Literary Forum giso Founder President ne Inglisingani Tara Tarukta Assam Manipuri Sahitya Parisad na Gaweshna Bhushan amasung Lamyanba Arambam Samarendra Foundation na Inglisingani Tara Taretta Certificate of Honor piduna ikai khubnaki Manipuri Sahitya gi pukaida mahakna larik mari iduna khudol tambiramki Asumna Kasar Baskandi Masparagi Saknaraba Senior Citizen Potharaba Oza Amasung Manipuri Sahitya Parisad Assamgi Hanigi General Secretary Suoibiramba Huirem Madan Mohanna Ikhang Khanghodana Laikidaba Sida Lakipur Ahal Marupnasu Awaba Fongdorakre Lupki Maikaidagi Luching Puren Thoidingzam Dhirendra Amasung Thoburen Ingudam Binotna Awaba Fongdokpugi Cherol Amada Oza Madan Mohangi Punsi Amasung Mahakna Sahityabu Pamjaramba Kayagi Maramda Wangangki Ai Basina Laikidavada Manipuri Chanura Ai Bilupki President Saubam Jayanti Devi Naharol Korirol Silupki President Yumnam Ilabanta Amasung Thoburen Konthauzam Nandababunaso Awawa Fongdorakre Ngase Manipuri Wari Liba Association Amasung Repertory of Wari Liba Barak Valley Committee gi apunba mifam ama Korirol Sanglen Lakhipurda Lupki President Saubam Khoimuna mifam apoiduna pangthokre Lagriba April Thagi Ahan Bachayol Habadi April Maridagi Nipan Pauba Pangthokadaba Wari Liba Festival gi Maramda Kupna Kananinaki Festival asi Laikhidraba Maming Leraba Wari Liba Oza Pukrambam Sanabagi Mingda Kathoknaba Amadi Assamgi Akhanaba Wari Liba Oza Amabo Pukrambam Sanaba Ningsing Mana Piduna Ikai Khumnaba Hainaso Waripnaki Thoramasida Lupki Advisor Ingudam Binot Nasu Wangangki Haina General Secretary A. Dilip Kumana Thadorok Pachirol Amana Khangalakli Athoba Ningsing Lub Lakhipuram Sung Mitei Pukai Lub Lakhipurani na Sinduna Manipuri Guest House Konjeng Lekaida MDC gi Chairperson Rina Singh amasung Member Singh Kaisam Champalal Athotpam Sonamani amasung Mohammed Moinul Hakpu Taramna Okpagi Tharam ama pangthokre
Pukai Loop ki President Yumnam Mani amasung Athoba Loop ki President Rajkumar Sanahal anina punna daista famki. Aduga Rina Singh na Athoba Mithung amasung member ahumna ikai kumna mithung sing oiki. Daista famki ba mithung sing bu lengyan pi amam yanduna taram oki. Loop animaki Secretary Yumnam Nadia Chana miyambu taram na okpugi warol piki. Thoromasida Wangkem Sarat Ayekpam Kula Chandra Laisungbam Robindro Sagapam Robindro amadi Saubam Jenti na Chingbana MDC gi member singna Pukchil Singna miyam gitmak thabak tawbiyu haizaki Rina Singna Angang Singi Imaibel Singi amadi Naharol Singi damak tawpham thokpa thabak sing paikhatkani miyamna so lamjing lamtak piyu haizaki Member Champalal na intellectual singi mifam pangthokani masida miyamna so saruk yabinaba haizaki Amadi member Moinul Hakna Mitay Amadi Mitay Pangal Singh Punna Chatminasi Hotnaminasi Haiki. Ngasigi Thoramasi Maibam Monidhanna conduct Toki Haina Lubasigi General Secretary Yumnam Nadia Chana Thadorokpa Chirol Asida Palli. Manipur University of Culture gi Mairoi Singi Apun Balup Oiriba Manipur University of Culture Students Forum gi Maikidegi Hojek Thokliba University Sigi Wathoki Matangda Wafam Kaya Thamlakli. Academic Council na Lokiba Warep Amasung Warep Adubu Marilenabo Authority na Yaba Piraba Matung MA Ming Chanbagi process namak loikre Adubu Hojek Pawda class Haunabagi Thorang Lokatabasi Mairoi Singi Laibak Thibani Atuba Matamda BA Amadi MA gi classing Hobiyu class Hodraga Mangzari Basi Mairoi Sing Kaktani Hairakli Amadi Students Forum Asigi President Thangzam Biren Singh na Thadorok Pachirola Sida Wafam Singh Asi Palakli Manipur gi Aiba Singh da Thona Piraduna Aiba Singh na Lairik EBU Phong Bangam Drabasu Phong Nanaba Lengakna Bazeta Hapnanaba Hotnagani Haiba Wafamama Ngasi Manipur gi CM N Birena Phongdokre Wafamasi JN Dance Academy Manipur Myanmar Connection and Idik Perspective Koba Lairik ama Phongbagi Thoramda Haikibane Asumna Lairik asi Phongladuna Manipur da Lairiba Aiba Singh na Puariga Naksinaba Wari Lairik Kayasu Iduna Thambinaba CM na Haizaki Ngase Yaibiran Communications Imphal na sinduna Dr. Jodha Chandra Sanasamna iba novel Thaza Janu Manipur Press Club ki Auditorium Hall da ngasi phongkre Professor Nongmaithem Tombi Maibam Nabukisor amadi Professor Nahakpam Arunana Mathangsitna Chief Guest of Honor amadi President Oiki Critic Salam Tombana Lairiki Maramda Wangangki Thoromasida Saknaraba Aiba Dr. R.K. Gunachandra amadi Dr. Jugesorsu Sarukyaki Rajya Sabha ki MP Suariba Manipur gi Ningthau Laisemba Sana Jawbana Union Education Minister Ramesh Pokhriyal ga unaduna Manipur University gi regular VC hapinaba taksin kibaga loinana memorandum amasu pishinkre Phegok tana taret suba pay commission chanhan biu haina changsilakliba khongjangda ngarangdagi mass casual leave lowkiba maramna Manipur da leiba college sing class tongna khidre class lab laga khongjang changsin ba haibase phataba khongthangni adubu paikhattaba yadaba khongjang amoina lengakna tabidabadagi changsilakibani haina lubasina thadorokpa chirol amada palakli Kimaksna thang tabu subject amoina tamhanna changsilakpa khongjangi saruk amoina Khongjom Standard English School da Mahiroi Singh da thang tabu subject amoina ngasidagi tambiba hokre School asigi founder amsung principal Langpok Lakpam Samananda loinana thang tagi Sintak Purel Sanathoi Sharma amadi Kimaks ki thongmi singna saruk yaraduna khongjang asi haudoki Sakhang Dabasing na Imphal gi Kaisampat Thiam Leirak Machinda Leiba Dipoknafam Delhi gi Office Gate Mamangda hand grenade ama ngasi numidang wairam pung 3 minute 35 muktabada langsilamle adubo grenade asi laibak phabadagi pokhai khidre Manipur gi CMN Biren launch tawkiba war on drugs ki khongjang asida yamnamak achoba chenga ka mapiraduna tongan ba hill district sing da lariba NGO chamaga nifum doigi apex body amana makhoi gi area da lariba poppy pambi sing yanthat nabagi front line worker oina thabak torgani haibagi achitpa thazaba CM da pirakre panbayai state lengakna poppy thaba sing da atopa hingnabagi lambi ama pinanabasu thorang yatlibani Justice Puligoru Venkata Sanjay Kumar Bo Manipur High Court ki Chief Justice oina khankre Justice Puligoru Hozik Punjab and Haryana High Court ki Judge oiribane Manipur gi Asangbo Communications na puthokpa Tripura Ningol Khoisnamongbi Birlagi Anisuba Sareng Lairi Imada Iba Chithi Phongkre Manipur lenga ki hanagi CA
F Minister MLA Karam Shyamna athuiba mithung oina saruk yaraduna AEB Birla gi larik asi phongki Communications asina sinduna Imphal gi JN Manipur Dance Academy Sanglenda pangthokpa larik phonggi thoramasida Naharol Sahitya Premi Samiti gi President L Upendra Sharmana preside tawbaga loinana saknaraba scholar Longjam Jaychandrana ikai khumnaba mithunglen oina saruk yakhi aduga Dr Mayane Pramna larik masak takhi Birla gi sereng larik asi Bangla amsung Maitai mayekta tongana sagatpani Thoramasida JN Manipur Dance Academy gi Cholom gi Guru N Upendra Singh amasung amukona mateng pangbibagidamag communications amadi AEB gi maikidagi thagatpasu phongdorakre Haukiba pung kunmari sida wanopaki state singi manungda hauzik phawda ngasi gi oina COVID-19 positive oibagi report lakraba state singi manungda Manipur da 13 Meghalaya da 5 Nagaland da 3 amadi Mizoram da amane India da ngasi gi oina hauzik phawda COVID ki anogba positive case 2,413 phangkhre apunba nabagi masing crore amaga lakh nipan lising marfudara mariga chanipan yokre hojik lying libagi masing na lakh amaga lising kunthra mari ni amadi apunba laiki dabagi masing lakh amaga lising yankhai manga chatruk tara mari yokre ngasi gi oina hojik phawda India da COVID anaba kuntaruk laiki dabagi pau lakli Ngarang numidang Tajikistan da Richter scale 3.3 magnitude ki chang da yuhar hakre Delhi NCR yaungna awang Bharat ki Punjab Haryana Himachal Pradesh na chingbudasu nikpagi sahum phangki Ngarang irai numit China na BBC World News sandokpa ban tawkre madugi reaction hoina China gi thorang asina sokhan gadori ba se China gi mingchetni haina Britain na ngasi hairakre Coronavirus ki origin thiraduna China gi Wuhan da chathakhiba WHO gi akhanaba team da China na anganba COVID case singa mari lenaba raw patient data PU haiba yarakhidre Pibam asida laichirasi karamna horakhibano haibadu khangnanaba kanna hotnariba khongjang asida khonglongnaba ama haibadu oirakre panba yai English ngani 18 gi December da Wuhan da thorakhiba laichit asigi anganba tangkakta China na khandokhiba coronavirus ki case chamaga humbudra mari ga mari lenaba raw patient data WHO na pinaba haizakhibane adubu team asida madugi matangda khara khajikaktamak pirakhi hairi European Central Bank ki ex-head Mario Draghi ngasi Italy gi Prime Minister oina wasak lorogane maruoiba political party namakna mahakpu mapung phana sawgalakle panba yai COVID pandemic na chahatlaba Italy da hauzi yamnamak akanba sel thumgi awaba amasu mayuk naribane phiba masida yamnamak experience leraba economist amasong Bank of Italy gi governor oiriba Mario Draghi na leibaga sibu sel thumgi chaithengdagi kanwa ngamgani haina chetna thajanari Aroiba dangasigi tentak pamaroiba pau khra Supreme Court na Manipur yaungna leibaga sigi state mapanda leriba Hindu singda minority status pinanaba Supreme Court na center da numit marinigi matam tharakre Tamthiraba Alfalu Chingbi Jury Assam alias Mitali Kasari ngasi Sonari da surrender tawkre Jury Assam Inglisingani ahumda alfa changkibani Delhi ngamkhai da chathariba lawmi luchingba Rakesh Tikait kharani sigi manungda Assam gi lawmi singi wakhalon khangnanaba Assam da lakadori Grand Alliance ki proposal AJP Raizor Dolna yarakhidre TMC gi MP na Amit Shah amasung Vijay Bhargiyabu outsider ni harakre Jammu Kashmir Reorganization Bill Inglisingani kunmathoi Lok Sabha da pass tawkre Home Minister Amit Shah na Jammu Kashmir gi statehood matam chana amukasu lakani haikre Right to protest haibasi mafam matam chana sinagadabani Tauningba matamda amadi tauningba mafamda hektamak tauba yade haina Supreme Court na haikre Prime Minister Narendra Modi hayeng Tamil Nadu amasung Kerala da chatkadori health workers singda anisuba COVID vaccine dose kappa hauragani amadi COVID case amuk hengalakpadagi Mumbai da COVID test tawbagi chang kankhalakre ngasi ge Arambai News Guwahati da Manipuri Pao sandokchaba matang ise loisinjabaga loinana tabiriba singbo amuk